piriba comment ma'am se loi ui sijagro paktre hu jara siko hu leina Hi ma'am di ai ngasidi nungaitaba video ama mayamda uhanjarake adi photo oina mayamda video de hapjararoige photo oina uhanjage asiga leiriba nupa macha ase nusidra ma'am video semiba mipum khudingmak aidi loi nusijai ko youtuber oriba mioi khudingmak ai nusijai maramdi haidi social media da tholakpa haibase haidi ngamna nabu thoknara iba ngaktani ngamdaba haidi ngamdaba nupi khangde nupa khangde punamak tumina leibiyu video do yengaga athina na chaibagi haksu nokhoide pide adu nupa macha sina hujik leikhidre ko nupa macha se nupa macha sigi maming se ritesh kauri ado ai sagai natai ama madi mayam su dum khambira mani huji huji viral chali bani ngasi aidi numit humni marini gi mamang tama se leikhida bani bako ado mihoi base haidi na khoi gi comment tawriba mayam aduga gi adugum baduna ne mai tension ma oi khre aduga mai mathomoi da jugi ba ma oi khre ba nupa macha se ko haidi sumaina comment pi bache hauna de sija khro aduga thopi ra anu du to nu si khro hairei ba sija khro hairei ba na khoi gi haksu leide mangone sija khro hairiba siriba marksu apang bani bako pang na ma tawjari me ba angang aidi angang sahi kunithoi kunithoi da suri ba nupa macha ni ado asigum angang sina haidi wakhal khanda ba ngamakta ba tanja aduga haidi pressure na purukpa tanja mi haidi comment tawriba mayam dra maonda pressure pi khiba tension pugi ba haitare ba myam ko asigi matungi na mana haidi firep ase lokhibani ba ko adoni yam sathina nuai jade pause ta nupa macha sigi ko huji koina langdana leiba matam sida hujikti mabu nusibe ba kayam su thola ani maramdi ko leikhidra isori khuyara chakharabani mabu nusibina ba ani nusibi ba kayam tholamani thina chairakpa thina ngakpa kayam su nupi khangde nupa khangde hujikti phana ngang bi dani ba sigradi ko mayam mioi ba ha ba se hinging da nusi chana na leimina se nusi chana na haidi wari watai khangde share tauna dana amaga haidi phongdokna dana leimina se ba kaidauge noigi wakhallu bu kaidauge ne hadi nakhoi wakhallo haidi adugumba haidi wakhal macha chenba larik heitabagi type da wangang sanga ngangbodo ngangbigano ba haidi migi mamagi mathadagi macha ama mullabanya ba migi mamadu matha dugagi macha ro set laga laurabanya ba sise ado yam sathina nungai jade asigi kano se video se uba matamda pause taba matamda maki mana thagal ritesh na thagalammi ba video photo ama se ubada yam sathina nungai jade maki minok adogi magna nokliba minok magi video mana saraiba wari mayam adugum do yam sathina nungai jade ubada ko adi mi ama adugum ba comment chakhatabada pi dai sarupudi comment pibiganu lepiyo ba ko asigum se hadi nangi haidi aduga ma thawdo don nangi imung manung da thoktaba lai khuramu aduga haidi social media da thokpase noina ngamaga thou ngamdraga to asigai se kana thingbagi su right leite mi amabu haidi sigine bagi society tawna sigine bagi khongpham da lohhan bigano ba ko thamoi puba ngamdaba thamoi da thingraga haidi puba ngamdana wakhal khandaba ngamdana suicide tawnagi ba kothoka yam yaunariba jahi matang duga haidi jahi 10 jahi 19 suba jahi 10 suba 19 suba angang singsina suicide tawraga mama mapa singdana propok chakna hingamdoriba mama duna oi hodoriba phibam dugi madugi kaino do haidi madugi tension da noida leitra haibanida haidi asiguma thawdo se thoingai gi akhoi maitai macha singse pangni sathina pangi chakot pasung mo siguma se nokna jaw su ne khoi maitai macha na khitna heleba nokna bada maitai macha na khit ma heli isa maitai ma ko ka sune maitai macha hingse aina ne ta singna hairi ba sini maitai macha atoba khara singdugani ko aina haijari se ko nokna ba haidi yam heli nokna raga na khoida kari kana ba purakpage na khoida kari nungai ba purakpage mi bu sija kharo hinguranu hu jana sija kharo hairaga adugum baduna kari noida kana ba purakpage kari noida kari dugo kari lanthum hengatpage adugum bado hairaga mingonda pressure piraga na khoida kari nungai hoge mingonda tension piraga na khoida kari haidi kari harau ja hoba kari hengal oge ba aina hingbadi ko aduna asiguma se tawba lepiyo ba ko yam sathina nungai jade ba ko nupa macha sina hojik leikhidrabanina pelamane ba ko ngangi ba makhoi myam da ai isa se video se mi isa mak tu sune ko myam ko sija kro thopi ra kanu na sak to yening de timbi hauri na sak nei na ya nei adu mali ada mali
ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄꯅꯤ ꯐꯖꯔꯤꯕ ꯅꯈꯣꯏꯒꯤ ꯁꯛꯁꯤꯁꯨ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯐꯖꯩ ꯍꯥꯏꯅ ꯑꯗꯨ ꯌꯥꯝꯅ ꯅꯈꯣꯏꯅ ꯅꯥꯄꯜ ꯀꯥꯗꯅ ꯋꯥ ꯉꯥꯡꯉꯤꯕꯗꯣ ꯂꯥꯏꯊꯣꯛ ꯑꯃꯇ ꯃꯥꯡꯉꯛꯀꯅꯦꯕꯀꯣ ꯑꯁꯤꯅ ꯇꯧꯕꯤꯒꯅꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯆꯥꯎꯈꯠꯇꯕ ꯁꯤꯒꯨꯝꯕ ꯀꯣꯃꯦꯟꯁꯦ ꯍꯥꯏꯗꯤ ꯄꯤꯕꯤꯒꯅꯨ ꯂꯦꯞꯄꯤꯌꯨ ꯁꯤꯒꯨꯝꯕꯁꯦ ꯂꯦꯞꯄꯤꯔꯣ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯅꯩꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯒ ꯃꯤꯑꯣꯏꯕꯗꯤ ꯂꯥꯞꯅ ꯊꯝꯈꯔꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯒ ꯃꯩꯇꯩ ꯃꯁꯦꯟꯗ ꯅꯩꯗꯅ ꯋꯥ ꯉꯥꯡꯕ ꯃꯩꯇꯩ ꯃꯁꯦꯟ ꯃꯩꯇꯩꯗ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩꯗ ꯑꯗꯨꯒꯨꯝꯕ ꯇꯨꯀꯠꯆꯕ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯗꯣ ꯂꯦꯞꯄꯤꯌꯣ ꯉꯥꯡꯕꯤꯒꯅꯨꯕꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯂꯦꯝꯅ ꯍꯤꯡꯕꯤꯌꯣ ꯂꯦꯝꯅ ꯀꯣꯃꯦꯟ ꯄꯤꯕꯤꯌꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯌꯦꯡꯕꯤꯔꯨꯅꯨ ꯁꯤꯒꯩꯁꯤꯒ ꯅꯪꯅ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯗ ꯌꯥꯗꯦ ꯅꯪꯅ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯀꯣꯃꯦꯟꯗꯤ ꯍꯜꯂꯛꯄ ꯇꯥꯕꯗꯨ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯣꯏꯗ ꯑꯣꯟꯈꯠꯂꯒ ꯉꯥꯡꯉꯛꯄꯩ ꯃꯍꯨꯠꯇ ꯉꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯤꯡꯖꯅꯤꯡꯗꯅ ꯁꯨꯁꯥꯏꯠ ꯇꯧꯈꯔꯦ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯝꯃꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯄꯦꯜꯂꯝꯃꯅꯤ ꯁꯤꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯣꯡꯐꯝꯁꯦ ꯂꯧꯕꯤꯒꯅꯨ ꯅꯨꯄꯥ ꯈꯪꯗꯦ ꯏꯆꯦ ꯈꯪꯗꯦ ꯏꯅꯥꯎ ꯈꯪꯗꯦ ꯏꯕꯨꯡ ꯈꯪꯗꯦ ꯁꯦꯝꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯁꯤꯒꯨꯝꯕ ꯈꯣꯡꯐꯝꯁꯦ ꯂꯧꯕꯤꯒꯅꯨ ꯁꯤꯒꯨꯝꯕ ꯁꯤꯕ ꯈꯣꯠꯄ ꯁꯨꯁꯥꯏꯠ ꯇꯧꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯇꯥꯡꯅ ꯐꯪꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯁꯤꯒꯩꯁꯤꯒ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯁꯤ ꯃꯈꯣꯏꯅ ꯁꯤꯈꯔꯣ ꯍꯨ ꯆꯥꯔ ꯁꯤꯖꯈꯔꯣ ꯊꯣꯛꯄꯤꯔꯛꯑꯅꯨ ꯑꯗꯨ ꯇꯧꯕꯤꯔꯅꯨ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯆꯦꯡ ꯆꯔꯥ ꯑꯃ ꯅꯈꯣꯏꯅ ꯆꯥꯔꯒ ꯍꯤꯡꯗꯣꯏ ꯅꯠꯇꯦ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯟ ꯏꯁꯥꯒꯤ ꯆꯦꯡ ꯆꯔꯥ ꯆꯥꯔꯒ ꯍꯤꯡꯖꯗꯣꯔꯤꯕ ꯉꯥꯛꯇꯅꯤ ꯁꯤꯒꯩꯁꯤꯒ ꯃꯈꯣꯏꯅ ꯊꯣꯛꯂꯛꯀꯅꯨ ꯁꯤꯖꯈꯣ ꯍꯥꯏꯔꯒ ꯅꯈꯣꯏꯗ ꯀꯔꯤꯝ ꯄꯥꯠꯄ ꯅꯠꯇꯦ ꯑꯗꯨꯒ ꯋꯥꯈꯜꯗꯣ ꯄꯤꯛꯊꯒꯅꯨ ꯃꯌꯥꯝ ꯄꯨꯛꯅꯤꯡꯁꯦ ꯊꯥꯡꯒꯠꯇꯅ ꯊꯧꯒꯠꯇꯅ ꯍꯤꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ